ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯒꯟꯙꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯣꯄꯥꯜ ꯀꯧꯕ ꯑꯩ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯔꯦ ꯈꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯌꯥꯗꯕꯅ ꯒꯣꯄꯥꯜꯅ "ꯏꯕꯦꯝꯃ, ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯕꯤꯒꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯍꯤꯒꯤ ꯃꯄꯥꯝꯗ ꯊꯥ ꯌꯥꯝꯂꯛꯄꯒꯤ ꯆꯥꯛ ꯆꯥꯕ ꯆꯠꯄ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯒꯣꯄꯥꯜꯅ ꯃꯨꯍꯤꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯒ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ "ꯅꯪꯕꯨ ꯑꯩꯅ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯒꯗꯧꯔꯤꯕꯅꯣ" ꯈꯟꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯨꯍꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯛꯄꯅ ꯃꯈꯣꯏ ꯕꯣꯟ ꯑꯃ ꯂꯥꯟꯊꯣꯔꯛꯄꯗ ꯃꯊꯪꯒꯤ ꯕꯣꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯧꯔꯦ꯫ ꯍꯧꯖꯤꯛ ꯃꯨꯍꯤ ꯌꯥꯝꯅ ꯋꯥꯔꯗꯨꯅ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯨꯕ ꯕꯣꯟ ꯑꯁꯤ ꯌꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤꯕ" ꯍꯥꯏꯖꯔꯛꯈꯤ꯫ ꯒꯣꯄꯥꯜꯅ "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ? ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧ" ꯍꯥꯏꯔꯒ ꯒꯣꯄꯥꯜꯒꯤ ꯄꯨꯛꯅꯤꯡꯗ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯈꯜꯂꯕꯣꯏꯔꯦ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯅꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯄꯥꯟꯖꯤ ꯑꯗꯨꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇ꯭ꯔꯕꯗꯤ, ꯌꯨꯝꯗ ꯑꯉꯥꯡ ꯎꯅꯕ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯅꯪꯒꯤ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯄ ꯇꯥꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯍꯥꯛ ꯅꯪꯅ ꯐꯪꯒꯗꯧꯔꯤꯕ ꯏꯆꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ꯫ ꯂꯥꯏꯕꯛ ꯊꯤꯕ ꯒꯣꯄꯥꯜ, ꯑꯩꯕꯨ ꯙꯔꯃ ꯂꯩꯕꯤ ꯅꯍꯥꯛꯅ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨ" ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯥꯅꯤꯛ ꯇꯥꯅꯤꯛꯅ ꯈꯟꯖꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨ ꯋꯥꯃꯟꯈꯤꯕꯅ ꯍꯤꯞꯊꯔꯗꯨꯅ ꯃꯕꯨꯡꯉꯣꯒꯤ ꯐꯩꯒꯟꯗ ꯃꯀꯣꯛ ꯃꯣꯟ ꯈꯥꯡꯂꯗꯨꯅ ꯇꯨꯝꯊꯖꯈꯤ꯫ ꯒꯣꯄꯥꯜꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ "ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯍꯦ ꯅꯣꯡꯗꯝꯕ, ꯅꯍꯥꯛ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯅꯅꯥꯏ ꯒꯣꯄꯥꯜꯗ ꯇꯝꯕꯤꯈ꯭ꯔꯦꯗꯀꯣ." ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯈꯟꯗꯨꯅ ꯐꯤ ꯈꯔ ꯄꯨꯔꯛꯄ ꯑꯗꯨꯅ ꯃꯨꯍꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯣꯟ ꯑꯣꯏꯅ ꯈꯥꯡꯍꯟꯕꯤꯔꯝꯂꯒ ꯒꯣꯄꯥꯜ ꯃꯨꯍꯤꯕꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯃꯍꯥꯛ ꯍꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯀꯟꯅ ꯆꯦꯜꯍꯧꯗꯨꯅ ꯃꯥꯅ ꯀꯧꯔꯛꯄ ꯇꯥꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯑꯁꯤ ꯈꯔ ꯐꯥꯖꯤꯟꯖꯕ ꯉꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯀꯧꯔꯛꯄ ꯇꯥꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯁꯤꯟꯅꯗꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯒꯣꯄꯥꯜ ꯑꯁꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯑꯁꯣꯡꯕ ꯕꯣꯟ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯍꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯛꯄꯗ ꯃꯕꯨꯡꯉꯣꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯐꯤ ꯈꯔ ꯑꯗꯨꯅ ꯃꯀꯣꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯗ ꯕꯣꯟ ꯑꯗꯨ ꯂꯝꯍꯨꯏ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯁꯥ ꯀꯩꯅ ꯆꯤꯛꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯕꯣꯟ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝꯃꯅ "ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯕꯗꯁꯨ ꯇꯥꯕꯤꯗ꯭ꯔꯦ? ꯏꯕꯨꯡꯉꯣꯗꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯁꯥ ꯀꯩꯅ ꯁꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ, ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯕꯨꯡꯉꯣꯗꯨ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯇꯥꯔꯕꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯥ ꯀꯩ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯄꯤꯕꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯑꯁꯤꯁꯨ ꯌꯥꯎꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏꯗꯤ ꯑꯩꯅ ꯀꯟꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯀꯧꯔꯔꯣꯏ ꯈꯟꯖꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯁꯥ ꯀꯩꯒꯤ ꯆꯤꯡꯅꯕ ꯈꯣꯡꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯗꯨꯅ ꯃꯍꯥꯛ ꯑꯁꯣꯡꯕ ꯅꯔꯛ ꯑꯗꯨꯗ ꯂꯦꯟꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤ, ꯑꯩꯅ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯕꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯩ ꯎꯄꯥꯏ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯏꯕꯨꯡꯉꯣ ꯂꯩꯇꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯔꯣꯏ꯫ ꯑꯩꯅ ꯉꯝꯂꯒꯅ ꯏꯄꯥꯝꯗ ꯆꯠꯂꯒꯦ,
ngamdragana mafam asida sum lairagi uhai saduna hinglage khanki nongale mahak phi payo macha ama puduna bon adu nanthokna basachari laigi nongdamna mi leiba khangpok sangama maikhu kari badu mana ure mafam aduda heruba herubi kaubi lai ningba ningbi anikhak leirami makhoi anidu masa amata pokshadi lai ningduna mafam aduda leibani makhoi anidu uhai uhai saduna leli makhoi gi manakta muhi sangsanjare aduga paba ima haiduna khurumjare ahan anidu pungang ngakhi makhoi anina ibe manahaku kanano kadai dagino haujina kadai tana satkadori bano hanglakhi mohina wari pomna makshi thadana tamjare maduda heruba kauba lining bani pa ahan aduna mamit uishinduna dhyan tawduna yengle maram pomna mak khanglabada heruba lining bana hairakhi ishanupi nahak mafam asida asum lairo amuk mafam ataida satke khalaganu masina nangi amadi pomna maki afaba haibadu oiragani aikhoi isa pokshadabani aduna aikhoi anina nangbu isa sakna yoksharagani nama asina haunabi matungina isa bu thakum surakpagi mapam sak saba haibadu nama na tawjarasinu nahak ningamdaba karisu tawraganu polakadoriba isu adugi haktakta nahak soidana amuk hana kaina khraba pumnamak unarakhigani waruraganu matam kharadi nahak awaba khangduna lelu haibire maduda muhina ahan anigi mafamda ima baba haina kaujaraga khurumjarakhi mag ma puroibage wakhanda awabu oiduna aigi puroiba adu aibu kannaba honabada tamthiba sa kai laktuna maga thengnabadagi mahak maraibak thiba oiramlagani khanduna wana lenjakhi amaromdana gopal kaubani pa aduna khalakhi mahakna mikap tholakpa matam aduda aibu kauduna kaplamgadaba sa kai singi akiba khonjelda mana kina lelamgadaba pumnamaktu ningsinglaga mana mathanta khanjai ai hak asi minati saga pangkhakni aigi nungsijakhrabi mahakpu aina songlaba narak aduda thamlamliba adu sijakhro haibaga pangkhakni ai hak amuk hana migi mapokta pokadaba mandri soidana nupi angang nungsiba masak khangdaba hingsabagi mapokta soidana poklagani khanduna nomit khuding muhigi wakhalna tumba chaba sangdana mayamba singi matung induna thabak suba sali adubu magi wakhaldi lona lona thabak suna suna mapi teithokshari haujing muhi kaubi ibe madu laitrabada masi ani adugi nungaibagi mapan naidre haujik tini pa ahum maduna suru nomlu badagi pusilakpa paisa likon singadu makhoi anigi makutta sinari makhoi anigi nungaibi haibadu oire nongma nongmagi phanglakpa paisana nongma nongmagi loi thokpa horakle asumna lairakpana matam kharagi matungda makhoigi imung adu anangba awaba imung oirakle awatpagi awatpa ngakta oiraktuna nupi ani asina nongmata taibidraba imung aduna laimai adu lekak sale matam asida modon koba mayamba ahan asina khalakhi onthokpanida panji aduna hai hai duna inaw nupi laigi masak oibi lerembi adubu inaw ni pagi mafamda mabu bonda hondokhinaba aina hairubadagi madugi dosna haujikti ai khoi khudingmak lairaba awaba misak ama oiduna leledo mapuningdu ningamdaba awabagi sinta phangduna nongaitana leli makhoi ni pa ahumna kanna suduna nongmagi phanglakpa paisa nongmagi makhoigi sijinnaba konadabadagi migi maral lausinduna sijinnaba horakle asumna nongmada sak sara ani suna chaba phangjelaktre imung adu yamna wana panba horakle lam tainingdabi thabak suningdabi masi ani aduna muhibu tanthokhinaba thorang tawduna tanthokkhibadagi haujik makhoi awaba haibadu oire asomdana lainingba ahan ani asina muhibu ningthina masa sakna luna yoksakhibana mahak haujik masani pama phangjari
angang asi yamna rasi gullai. Magi marasi maguna adu ahan aniduna ujaraga masa saklabi muhibu yengjaraga ibe manangna isu asi ningthina senaduna layu. Magi mapandagi aikoi pumnamak nongmadi awaba koktuna nungaina pankhini haiduna masabu ningthina senajaduna leijari. Matamasida Panchira kauba laiba aduda panba ningthau adu sikhibadagi ningthau oibinaba leitrabada laiba aduda khukan panganba misingna ningthau oigani haiduna ningthau adugi singasanda hek phambaga hudakta phamlibani padu hekta sirabada makhoigi laibaki matik magu laiba mibu ningthau oinaba singasanda phambaga hekta siba aduda laiba aduda leiriba mising aduna kari matauno tauriba maung asibu khanare. Praja pumnamak ningthau oibinaba mi leitrabada yamna wanarami. Mamai thangda makhoina khanarakhi. Aikhoigi ningthauna tonglamba samu yaisa si thadoktuna ningthau oiba ngamgadaba misak thialasi. Mana porakpani pa aduna ningthau helasi. Madu natrabadi aikhoi prajana ningthau khanba ngamlaroi khanaduna ningthaugi khongnet cha oiba samubu laiba asige ningthau oinaba misak amatang puru haiduna samu thadoktuna ningthau oigadaba mi thiale. Matamasida muhigi masa asidi sahi ahumlom suraduna makhongna satpa ngamlakpa matamni. Magna makhoina leiriba bongi ahangba mafam amada numit khuding sen chongduna sanajai. Samuna numit kharani laglaba matungda mafam aduda thunglari. Mahangna asongba narak aduda angang aduna sanariba adu uraga samugi puningda mana thiraklibani pa adu masini. Mahana ningthau oirabadi laiba adu soidana nungaigani khankhre. Aduna samu adu tuminna kunthaduna angang adubu lumduna leikhre. Laigi nongdam kanana khangba ngamgani. Angang aduna wage kangjai ama pairaga warugi kangdrum amada yaiduna sanaringaida mana kangdrum adubu samuna lotuna leiriba mafam aduda thomjankhre. Maduda angangna kangdrum lauge khunge sangbada samu aduna angang adubu manatona kolaga mathakta thamkhre. Angangna ima haina kablaklabada ahan aniduga mamaga loinana angang kari torabagi haiduna sian thorakpada samuna angang adubu mathakta phamanduna puduna satkhre. Samuna urak aduda makhong launa thangduna satkibana makhoina tanaba phangdre. Hanuba hanubi amadi mama makhogi thamoi adu kaikhre. Awabagi masak oikhre. Ahan aniduna muhibu yengjaraga ipagi bema haujai aikhoi ahum kari tawgani. Isu adugi asana aikhoi hingjarambani. Mahak leitrabadi ipadi amuk hingluduna karibu kanagadoribano. Ipana isu adugi khungul lirugadawbasu ipangan sonbana ngamlaroi haina masubu kauraduna hanubadu lekthakibadagi amuk hawgalakhidre. Hanubi adusu ibengi bungo nangbu samu aduna kadai tana puribano. Isu angang nangna napu naben oibai khoibu kauraga kaptuna satkriba. Pangan solabi naben ainadi isu ki khungul liba ngamdre ko hairaga hanubi adusu lekthakibadagi hawgalakhidre. Muhi mapa mama sangna mabu nakon biriba ahan anidu sibu urabada mahag masak kaina bagi wabane. Mapa mama saklaba ahan ani kaina bagi wabane. Magi thamoi khangpham khangdana awaba oikhi. Mana mapa mama oiraba ahan anigi asiba haksang singadubu kom tawjaraduna laibak lairon sanjaraga hingna kapsaraduna bonaduda panba hairang lairang khana katcharamlaga phigi payo macha amaga loinana samuna satkhiba khongol liduna lagle. Hairiba Panchira kauba laibak asidi khongna satpada tha humgi lambini. Aduna mana samuge khongol liduna lakpada numit tarani di samuge khongon taba thengnarami. Madugi matungdagidi samuge khongon mangthokre. Mahak tawpham khangkhidre. Asumna mana mi taba mafam thengnaduna samuna angang pukhibagi wari hangjaduna numit taba mafamda migi mayumda sangduna leklaga machabu maigai khangdana thijarakhi. Kanamatana
ꯎꯍꯧꯏ ꯈꯪꯍꯧꯏ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯁꯥꯃꯨ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯔꯛꯂꯕꯗ ꯆꯍꯤ 10 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯄꯟꯖꯤꯔꯥ ꯂꯩꯕꯥꯛꯇ ꯁꯥꯃꯨ ꯑꯗꯨꯅ ꯄꯨꯔꯛꯄ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯤꯡꯍꯥꯁꯟꯗ ꯊꯥꯡꯒꯠꯇꯨꯅ ꯐꯝꯍꯜꯂꯕꯗ ꯑꯉꯥꯡ ꯑꯗꯨ ꯁꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯅꯄꯥ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯕꯨ ꯂꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯈꯤꯕꯅ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯃꯨꯍꯤꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯟꯖꯤꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯂꯩꯕꯥꯛ ꯑꯗꯨ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯤꯆꯠ ꯁꯥꯖꯠꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯁꯤꯅ ꯃꯆꯥꯕꯨ ꯀꯥꯎꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯆꯥꯁꯤꯗꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯊꯦꯡꯅꯕ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯃꯨꯅ ꯑꯉꯥꯡ ꯐꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯗꯨꯅ ꯀꯔꯝꯕ ꯂꯩꯕꯥꯛꯇꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯃꯨꯅ ꯑꯉꯥꯡ ꯐꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯦꯛ ꯍꯪꯖꯩ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯏ ꯎꯏ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯈꯪꯏ ꯎꯏ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯣꯟꯅꯩ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯉꯥꯎꯕꯤꯔꯥ? ꯃꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯅ ꯍꯪꯂꯤꯕꯁꯤ ꯑꯉꯥꯎꯕꯤꯒꯤ ꯋꯥꯉꯥꯡꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯤ ꯍꯥꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯅꯍꯧꯈꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯆꯥꯔꯗꯨꯅ ꯃꯆꯥ ꯊꯤꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯅ ꯁꯦꯝꯒꯅꯤ ꯁꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯃꯣꯠꯄ ꯐꯤ ꯁꯨꯕꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯁꯦꯠ ꯏꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯇꯣꯛꯇ꯭ꯔꯤ꯫ ꯑꯁꯣꯝꯅ ꯊꯤꯔꯛꯄꯅ ꯆꯍꯤ 10 ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯀꯅꯥꯕꯨ ꯍꯪꯂꯤꯕꯅꯣ? ꯏꯄꯥꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯅ ꯃꯥꯒꯤ ꯁꯣꯛꯊꯔꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯄꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯏꯄꯥꯋꯣ, ꯅꯆꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯨꯡꯒꯗꯧꯔꯤꯕꯅꯣ ꯈꯪꯖꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯏꯄꯥ ꯏꯇꯣꯟ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯏꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯖꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯏ ꯎꯏ ꯍꯥꯏꯕꯤꯗ꯭ꯔꯕꯗ ꯑꯩꯅ ꯁꯥꯃꯨꯅ ꯆꯠꯈꯤꯕ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯌꯦꯡꯖꯗꯨꯅ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯦꯡꯅꯔꯛꯈꯤꯒꯅꯤ ꯈꯟꯖꯗꯨꯅ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯕꯨ ꯊꯤꯕ ꯇꯣꯛꯆꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯏꯄꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯗꯨꯅ ꯅꯍꯥꯛ ꯏꯄꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯏꯄꯥꯅ ꯇꯥꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯏꯆꯥꯒꯤ ꯅꯐꯝꯗ ꯇꯝꯂꯒꯦ꯫ ꯏꯄꯥꯕꯨ ꯆꯤꯡꯅꯕ꯭ꯔꯥ ꯍꯥꯏꯔꯕꯗ ꯃꯨꯍꯤ ꯀꯧꯕꯤ ꯏꯕꯦꯝꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯄꯥ ꯍꯥꯏꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯄꯨꯝꯆꯣꯠ ꯆꯣꯠꯅ ꯀꯥꯞꯆꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯖꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯦ꯫ ꯍꯅꯨꯕꯅ ꯍꯅꯨꯕꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯄꯣꯛꯆꯗꯕ ꯑꯗꯨꯗ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯊꯤꯅ ꯏꯔꯨꯕꯤꯗꯨꯅ ꯑꯐꯕ ꯐꯤ ꯄꯤꯗꯨꯅ ꯁꯦꯠ ꯏꯜꯍꯟꯗꯨꯅ ꯆꯥꯛ ꯅꯤꯡꯊꯤꯅ ꯄꯤꯖꯧ" ꯍꯥꯏꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯍꯪꯒꯣꯏꯕ ꯇꯧꯒꯅꯨ꯫ ꯏꯃꯥꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯅꯁꯥ ꯑꯗꯨ ꯏꯔꯨꯖꯊꯣꯛꯂꯣ, ꯑꯗꯨꯒ ꯏꯃꯥꯅ ꯊꯝꯂꯤꯕ ꯐꯤ ꯑꯁꯤ ꯍꯣꯡꯗꯣꯛꯎ꯫ ꯏꯃꯥ, ꯏꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯂꯒꯦ, ꯂꯥꯝꯂꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯌꯨ꯫ ꯏꯃꯥ ꯊꯨꯅ ꯊꯣꯡꯒꯦ" ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯃꯗꯤ ꯐꯤ ꯄꯤꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯇꯧꯔꯤꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯨꯍꯤꯅ ꯎꯖꯔꯒ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯑꯔꯠꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ꯫ ꯃꯨꯍꯤꯒꯤ ꯊꯃꯣꯏꯗ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕ
Hanuba Hanubi ani adu masu kaina khibadagi mathwai thadok khiba pumnamak ningsingjaraga magi puning yamna nauraduna pirangna thingba ngamdana sianthari mahak kamna iruduna Hanubina piba phi adu hongdok saraga mapa oiraba Hanubagi nakta sangsilaktuna mana oirakhiba wari pumnamak sithaba tawduna lijarabada Hanuba adu mapunung nungsina mabu monna yengduna mana liriba pumnamak taduna mapi taraga tumina lei Hanuba aduna khali hauzik aina magi maphamda aina tariba si tamtholuba tarabadi soidana mahak sak sadana satkhige hairakani aduna mana sak saraba matungda hairage khanduna tumina mana ngangba taduna lei Hanubina sak loraduna makhoi hum ningthina saminaraba matungda Hanubana ibema ipawa haige taro ipana ta khibada panchira kauba leibak aduda panba ningthawadu masa poklamdi mahaki rani di ahumni mahak sirabada leiba adugi anga mathok sing khanaduna leibaga aduda leiba akana thau oiba mioi sing khara ningthau haplabani khanduna singhasanda hek phambaga nubit adumaktada hekta si asomna mathang makhoi na nipa taret pu ningthau haplabada makhoi loina sire maduda laibakna punna wa tanaduna karam tawgani khannarabada mamai thangda miyamna warep ama lauki ningthaugi samu yaisa si thadoktuna ningthau oigadaba misak adu laholurasi khanaduna ningthaugi samuda waram pumnamak wari oina liduna mabu ningthau oigadaba misak ama pubira u haiduna samu thadokhi samu aduna angang nipa macha ama phaduna purai hairiba angang adubu singasana thangatuna thamlabada angang adudi karisu tawduna hojik phawba ningthau oiduna mama ahum aduna masani khanduna yokpi khibana hojik phawba angang aduna su makhoibu mamani khanduna mana han haurakhiba pumna makaw thokre haina ipana mina ngangnabadagi tai aduga mafam adu tana satke hairabasu ngasidi satlaganu ngasidi nongaina pothaduna leiro hayeng nonganbaga isana lambida sanaba paisali kon kharasu namana pihalaga hairiba mafam adu yaunaba chatlu aikhoi ani ne isage mangol oinaba mafam asida lainingduna leirage hairakhi mohina ahan aduna nungsina hairibadu yajare nomid adu ahan ani aduna muhigi matau yengjaraga onthokna magi thamoida waram laganida mabuk thoki masa adusu mafam khangdana samuna phaduna pubi khiba aduda isanu piasina karamna bu khanglamgani aikhoi anisu mabu isani haiduna ngasi nongmatang iyumma sida leibo ujabada kayada nungaijariba mana nonganbada masa thiba satkrabada aikhoi ahananina karamna bu lehaugadage haijaraga mamitagi mapi taraga Hanuba lona kapsari nongalabada muhi masa sengdoksaraga mahak mama Hanubi hanaduna lupa khara pibire phi ahanba pibire aduga mamana hairakhi ibe manangna amanba phi si setlaganu imana isana senaba phi ani suna haplabani nangna satkadoribadu napana haibadagi nama aina khanbada numit kharani sangkhigani isana karigumba lamkhangda lamlakpa matamda imana piriba paisa sina leiduna saraga isage mangol oyuko nama aina isage natung ingadobusu ahangi matam oi khibana satpada lamkhangda hudong thiba thoklabadi isage khongloba thoklagani aduna nama aibu isagi natung inde haina napungingda warauba khallaganu hairaga mamitagi mapi taduna Hanubina mangol pirakhi mama masa kapminaribudu yengjaraga Hanubana ipagi bema napa ise onthongna laibak thikreda mapa ama oine isagi natung injaba ngamdraba napa aibu napungingda ninda thamganu hairaga makon thongna Hanuba kaplagle isana laigi nongdamna nasaga unajaduna nasaduna mamani khangjarakuna nongaina leiraba matamda
napa nama oiraba aikhoi ani lehori nangi nungaiba napaubu ngairiba aikhoi ani bu kauganu nongmata oirabasu isana napa nama oiraba lebak thiraba aikhoi ani gi yumda laktuna isana paba ima haina kaubiyu ko hairaga isana salibadu mapa aigi bordagi mangol oibu oijaro ipana thamoi sengna mangol pirabani hairakhi muhi ahan ani adubu khurumjaraga mahak mamai nongpok pangna amuk satpa horakle asumna awaba kaya mayokna duna lakpana panchira hairiba leibaga du yaurakle leiba aduda leiriba mising aduna sumna ngangnarami handak samuna puraiba ningthau asidi yamna dharma leiba minungsi chawba mini mahak lairaba tonba singbu luna tawjaba misak ama oiduna mama maharani singi thamoigi mani oiduna laikre mahaki minungsi chawba matawadu uzaraga mipung khudingmangna mabu nungsiba ningthau oiduna leiba asi yamna ingna sikna panba leiba oikre asumna ngangnabadu muhina tajaraga mapuning adu yamna pelami mahakti masabu thijarakpada sahi kaya thirakpana masadu makok maru isyaw syawi mafi adusu imot moli masa mana ifa phaduna masadu buthunu ujaning bagi maramna mahak awaba khangdana konung thirakle konung yorabada thong sangliba thong sangbasingda mahak konung sangge hairabada thong sangbasingna hangi ima nahakpu kari lamdagi lakpano kari maramgi ningthau unaninglibano hanglabada mahakna mapuningdu masabu thunu ujaningbadagi asumna hairakhi angambasing aihak ningthau adugi nakta khana thuna pusinbiduna magi masaktu uhanbiyu mahak aigi isani haina kari khanthaba tahodana hairabada thongsangbasing aduna adu oirabadi mafam asida famduna leibiramu aikoi sangduna ining thaugi yathang lawjarukhige hairabada mahak mafam aduda famduna pothaduna leire matang aswaida wari sige ani suba saruk loisenjare ahum suba sarukta mayamga punhamuk thengnaminarasi